ngase phong tungan Manipuri se phong singdagi maroibi ipausing myamna thamjagi ahanbada sanalaiba pauchidgi khungusaraga Sangai Festival the Governor Minister Sarugyaringere Transformer mai horapadagi miyam mi painarure Manipur gi phajabasing multimedia da uthoktuna lamkoibisingi pukning singsinsi laganisan Manipur Sangai Festival gi sarugam oine Imphal East gi hapta khangjibu Governor laganisan Minister nang thomam biren yauna Thauram pangthoklingaida Thauram pangthokphamgi mayada kinba Transformer ama mai hoduna salakpadagi Thauram pangthokpam minute khara mai mamlure miyamsu mi painarure Thaudo dongasi numidang pung tarek minute nipuga mangarom tarakpa duwaida thokibani hapta kangjibungi fencing ga tainaba khanong pok thangba sarukta kinba transformer gi cable mayamadu mathang mai hoduna salaki minute ahum marirom arang bamaingalna loinana makhol thukna mai sakhalakpana maram oiraga Sangai Festival pangthokliba hapta kangjibung board amasum ibuya masumang lila sanglena singba mai mutki tanja the governor masum minister su festival gi sargom oina board pangthok pathoram yauri pausina makhatana hai hanadagi hauna thorang tawduna mafamduna leiba fire service ki team sing sangsinduna mai muthaki atho kai goina sijinanaba yananaba khinduna thamba generator gi pambaina mafamdu mai ngalanduna hanugum thoram pangtokhi amaramda Manipur gi mahusagi amadi khusiem gi fajaba masum law and order gi phibam leptana phagalagli bising asi multimedia gi kuthangna malem gi miyam sinbu thungna khanganduna lamkoi bising gi pukning singsinana bhotna si haina Manipur gi governor laganisana phongdokre wapa masing asi taramathoi suba Manipur Sangai Festival gi nini sanma numit ka mari leinana board ta pangthoki ba thoram da phongdokibani thoram adugi chief guest ki role piriduna Sangai Festival asi haujikti national event ama oina sakhangle masina lamda masibu leba sikimia mamang di hena mating pangli festival asi sinbakan tourism department na thoidok hendokna thaudang lauduna lamda masida lamkoi bisingi pukning singsinana ba yamna kan honari festival asi sai khudingi leptana pangtok pathoram ama oina lisangsina sataduna lakli adumainama haukiba sai ani asidadi covid laisna maram oiduna pangtok pangam khidre masima asoba mangjaba mani Manipur gi ina khulaba nat nabi asina lamda masibu malem sinma thuna Kangnaribani asumna numit tarani subna sathariba festival sin ina khulaba nat chanabi subu mayek sin uthokpagi tanjama piri Manipur gi mahausa gi laijariba sing patorial sin tourism industry gi asum masa mathum laijaribani loinana laiba sida maming lairaba hill station kaya mon semgat payawi gi oithokpusi lairibani masigi sumatha central government na paikhatliba ek is policy gi kudong sa basi lauduna lamda masigi tourism sector sakot hanna bohona hoksi tourism sector sakot hanba sida lambi thong hotel na singmasingi phibam phagat hanba yamna mak mathoktai hiram masida silaga na ahin mamiyeng sangsnani Manipur gi masagi laijariba potential asi haujik phawb marik sumna khang yaudri masigi sumathakta hokibisai kya sida lamda masida law and order gi phibam ka hena phatabana malem gi amati leba sigi atopi state singi miyamna mipaina lamda mam oiramki hairiba wafam asi haujik phawb mami khara dum leiri maram sina adugumba wakhalon si semdokna ba aikoi punamakna honamina basangi lenga asi lakpadagi haukiba sahi mari manga sida Manipur gi law and order gi phibam yamna fakale masigi tanja lauduna tourism sector sakor hanba honamina si haina suphongdokhi malem goina su khwairi gi khumang chauksina changchiliba industry singi manungna tourism industry sisu mangjil tharib amani haina su pausna makhatana phongdorakhe amaromdana Assam Meghalaya ngangkhaida khuthokna bada forest guard ama yauna mi taruk lekidre Assam Meghalaya ngangkhaida upuduna lakpa truck ama pharubagi wahauda Assam police amasu Meghalaya gi khunja singi marakta khuthokna bada Assam gi forest guard ama yauna mi taruk lekidre Presna phama paugi matungina thaudo si ngasi nungalamdai pung ahum lom tabada thokibani hari Meghalaya romdagi upuraga lakpa truck ama istirasigi migrant phangdoklaga West Karbi Anglong district tamna lakpada maphamadуда mathau tawdun leirama forest guard singna truck adubu khamna baiki adubu khamlamdana satkibadagi truck ki tire nomai kapsilaba matung driver handaman amadi atopa miyo amaga punna miyahum phasingki thaudo sugi pau phangmadi ayuk pung mangarom taba matamna Meghalaya romdagi masing yamlaba miyamna thang amadi sai paiduna laklaga hajinkiba miyo sing thadornaba taksilakhi loinana mafam aduda hanadagi leiramba policing aduga khuthokna koda Assam gi forest guard ama sikhi loinana atopa forest guard ama sokhi policing aduna nomai kapthora ko Meghalaya gi kunja manga su mafam adu makta lekhidabani lekhidraba forest guard adugi maming Vidya Singh late khawi soklaba forest guard aduna Abhimanyu ko heri
थाउदोसिन मरम ओइरगा मेघालय अमसुम आसामगा लोनबा ngamkhai sarukta sauna ungkhanaba tholakpadagi Meghalaya government ki home secretary na order ama thoktuna state asigi West Jansia Hills, East Jansia Hills, East Khasi Hills, Ribo Eastern West Khasi Hills, West Khasi Hills, Southeast Khasi Hills da pung nifugo nipan mobile internet hingkre थाउदो सिगी मतन अवांग नपो स्टेट सिंगी माहिरोई लुप सिंगी अपुनबा बॉडी अमा ओइरिबा नॉर्थ ईस्ट स्टूडेंट ऑर्गेनाइजेशन नेसोगी चेयरमैन शामुएल्स बी जुरावा अमसुम सेक्रेटरी सिनम प्रकाश न कुये पीदुना थादोरकवा सिरोल मनहाय ngase yuk thokriba थाउदो सि यामना लेबक थिबनी ममांगलुस आसाम मिजोराम आसाम नागालैंड अमसुम आसाम अरुणाचल गी ngamkhaida muknaba thokpada ngamkhaida तारिफ खुंजा सिंग अवाबा नंख्राबनी स्टेट लेंगाक सिंग अथुबदा वरिसिन पुबिरा ओ हाइनसु पावसिन फुंदोरकली अतोपा पावमन मैतै गी एसटी डिमांड खनादना बा अचुमना एनसीएसटी दा तक्सिनख्रे मैतै बु एसटी लिस्ट सलनना बा एसटी डीसीएम ना संगसिलकली बु खोंजंग सिगी मताना खनाबिदना बा अमदि मैतै बु लिस्ट असिदा सलनदना बा असुमगी मिटसिंगना नेशनल कमीशन फॉर शेड्यूल ट्राइब की चेयरपर्सन हज सावन उनदुना तक्सिनख्रे हिरामसिगी मताना असुमगी इंफॉर्मेशन एंड पब्लिसिटी डिपार्टमेंट ना थादोरकपा सिरोलमन हाय सेंटर की तुआन लुसिंगबसिंग उननबगीदमक दिल्ली दा केम तौदुना लैरिबा असुमगी मिहुत कांगबोसिना ngasi न्यू दिल्ली की खान मार्केट लोकनायक बावन लैबा हर्ष साहन की युमना हाथेंगना सत्तुना उनदुना मेमोरियम पिशनकी लोइनना मैतै सिंगबु एस दिल्ली सलननबगी खोंजंग मणिपुर कनखलगलिबा सिगी मतंगदा कुपना खननाइनकी असुमगी लुसिंगबसिंग अदुगी माइखैदिगी एसटी डिमांड असिगी यानिंगदबगी मरम अमदि करिगुंबा मैतैनि एसटी लिस्ट सनख्रबा मतुंगदा स्टेट असिदा ओइरकपा याबा फिबमसिंगी मतंगदा सुगाइना खंगनकी मसिगी सुमथक मैतैगुम सखतपा फुरुप अमन एसटी लिस्ट सनख्रबदि मणिपुर खक्ता नतन इंडिया की ट्राइबल कम्युनिटी द साउन अकाइबा लाकनी मैतै सिंग एसटी डिमांड तौरिबसि मणिपुर की सिंग लम सिंग अमाखोइना लाइसिनबि खुदोंग चाबा लौनोबो होनाबनि मरमसिना मणिपुर की ट्राइबल सिंग असिंग हक कंजनबा मैतै सिंग एसटी लिस्ट सलनबगी डिमांड असि खनबिगनो हाइनसो असुमगी मैकैदिगी थमखि हाइदि अमरोमदना मरी लेनबा अथॉरिटी की अयाब याउदना ऑर्डर थोकपसिंग एक्शन लौगनी एके जोशी स्टेट असिदा लैरिबा मियो अमतना मरी लेनबा अथॉरिटी की अयाब याउदना रिजर्व फॉरेस्ट प्रोटेक्टेड फॉरेस्ट अमसुंग वाइल्ड लाइफ प्रोटेक्टेड एरिया सिंगदा लम खपसिन बयारोय ऑफिशियल सिंगसु मरी लेनबा माकोक थंबु ऑफिशियल सिंग अयाब याउदना रिजर्व फॉरेस्ट प्रोटेक्टेड फॉरेस्ट अमसुंग वाइल्ड लाइफ प्रोटेक्टेड एरिया ओइना लौथोखरबा मतुंगदा अनौब खुल सखंगबा खुल ममिंग होंगबा फॉरेस्ट लैंड अलॉटमेंट पीबा पता जमाबंदी न सिंगबा पीबा रिजर्व फॉरेस्ट प्रोटेक्टेड फॉरेस्ट अमसुंग वाइल्ड लाइफ फॉरेस्ट की लमदगी फॉरेस्ट की लम तोंगाना खाइदोपगी थबक सिंग तौबगा मरी लेना ऑर्डर ऑफिस मेमोरेंडम लेटन सिंग थोपीदना बखंगली मसिगा लोइना फॉरेस्ट की लमदा मरी लेना अथॉरिटी की अयाब याउदना नन फॉरेस्ट्री का मरी लेना थबक थरम सिंग पैखतना बखंगली करिगुम मसिगा मरी लेना एक अमसुम रूल सिंग थुगाइबा मियोय सिंग लोइना ऑफिसर सिंग मियोय सिंग अमसुम ऑफेंडर सिंग की मथकता एक अमसुम रूल की मतुंगिना अकनबे एक्शन लौखतकने हाइनसु मणिपुर लेंगा की फॉरेस्ट डिपार्टमेंट की प्रिंसिपल चीफ कंजर्वेटिव ऑफ फॉरेस्ट अमसुम हेड ऑफ फॉरेस्ट फोर्स डॉक्टर आदित्य कुमार जोशी न खुयेक पीदुना थादोरकपा सिओल अमनसु हाइदि अमरोमदना मरम चादना सेल हेनगतना लौबिगनु देसाम काउंसिल थोलिबे एग्जाम फॉर्म फिलअप की सेल असिदिगी स्कूल अथॉरिटी सिंग मरम चादना हेनगतना लौबिगनु हाइना डेमोक्रेटिक स्टूडेंट अलायंस ऑफ मणिपुर देसाम थादोरकपा सिओल अमन हाइदि सिओल सिन हाइ सही खुदिंगी क्लास 11 अमदि 12 एग्जाम थानबगीदमा फॉर्म फिलअप तौबद स्कूल सिंग का हेना पैसा लौबगी थौंग सथरकप क्या थेंगनबदगी अखनब देसामगी टीम सेमदुना यंगसिनदुना लापग लोइना लौबीदनबा मदि लौरंबसिंग अमु हना माइरोइसिंग हांदोंनबगी खोंगतांग अमा ममांग थक्तगी देसाम होनदुना लाकली लोइना स्कूल अथॉरिटी दसु असिगुम अहेनब सेल सिंग लौदनबा खंगनबसु लेख्राबनी हनक सही ओइनसु काउंसिल लेप सेलदगी का हेना लौदनबा स्कूल अथॉरिटी द देसाम खंगलकली काउंसिल लेप सेलदगी मरम चादने हेनगना लौरमलब थोंगलबदी माइरोइसिंगदगी स्कूल अथॉरिटी न लुट तौबनी हाना लौगनी लोइना मदुगुम्बा थवंग थोक्तनबसु देसामना खोंगथांग पाइखेकन हाइदि प्री काउंसिल एग्जामिनेशन माइ पाखिदबा माइरोइसिंग खुदोंग चाबा लौदुना मरम चादबा फाइन सिंग थिगदबनी हाइबन सिंग किहन्दुना फाइन थिदरबदी काउंसिल के एग्जामिनेशन एमिट कार्ड पीरोय हाइबा असिना सिंग थवंग सिंग अमरा तबु यारोय देसामना लाइरबा माइरोइसिंग येंगलका थमलिबु वाफम असि पुनमंगना सगतपियु स्कूल अथॉरिटी नसु इकाय खुमनबियु हाइदेनसु पाउसना पल्ली मखासा थरक पोइन होयेलन पाउडी तोप मरुइबा पाउखरना मणिपुर की फॉर्मर अमसुम सिटिंग एमपी एमएलए सिंग मथक लखतपा क्रिमिनल केस पुलिस की मेकेदी केस कुनगनिपा लखले हाइदुना हाई कोर्ट ता फोंदोरकले ngasidigini sei taruk longi mamang kumza english ngani ga taraga tarukta
Masamaksu advocate oiriba Ashwini Kumar Upadhyaya amasung mahakki kangbuna Supreme Court of India da file tawrakiba writ petition civil number 699 of 2016 gi matungina pirakpa direction gi High Court of Manipur na PIL oina lokhatkiba Manipur gi former amasung sitting MP MLA singi mathakta register tawba case singa mari leinaba case singi proceeding da Manipur police ki mekaidi gi state asigi oina former amasung sitting MP MLA singi mathakta case kungani pa lokhale haina phongdorakre Petitioner Ashwini Kumar Upadhyaya amasung mahakki kangbuna Supreme Court of India da wakalakibana leba asigi oina former amasung sitting MP MLA singi mathakta tuan law enforcing agency singa register tawduna lokhatba case singi investigation amasung wayel athupa matamda sathanbiyu hajarakibani Petition asimak Supreme Court na lokhatuna masigi wayel sing thengthang naina satharakibaga loinana atopa state sing yauna Manipur gi High Court su state asigi oina criminal case sing lokhatpa MP MLA sing sianaba case sing investigation amasung wayel athupa matamda sathanaba thabak lokhatnaba khangalakibani Supreme Court ki direction matungina High Court of Manipur da su motuda case asi PIL number 38 of 2020 oina lokhalaga wayel satharakibani High Court of Manipur na lokhatpa case asigi respondent sing Manipur lenga ki chief secretary home secretary law director general of police director of prosecutions director forensic science laboratory pangai central bureau of investigation CBI SCB lamphel amasung national investigation agency lamphel ni High Court of Manipur na PIL asigi matungina pirakpa direction singi matungina Manipur gi former amasung sitting MP MLA singi mathakta lokhatpa criminal case singi wayel sathanaba special court ani phaoba tuan mathak lokhatuna wayel sataba honkhrabani sohairi amaromdana Geneva mifam lebak mangana aphaspa gi matangda pukhalakhi bablu tha asigi tarada marisuba cycle of the universals periodic review ki makhada Geneva da pangtokkiba UN Human Rights Council da malem gi lepak mangana abaspa gi matana pukhalaki hain Human Rights Alert Manipur gi director Bablu Lutong na phondorakli ko kaithel thiam laikai da leiba HRA gi conference hall ipsa iba mamasum HRA na simna pangtokkiba pawgi miphamamada Geneva da pangtokkiba review meeting adugi matangna pawdam laduna Bablu Lutong mamna makhatana haikibada Geneva da pangtokkiba miphamadura leba sigi awangpur state sing da leiba civil society organization singi mo chinduna masayawna ipsa gi khuraizam athauba zau indigenous forum gi si lalirowata saryaki Mipamadura leva sigi members samaga kuntrak mangana hauji India ra thengnari bi human right ki matangda khudongsa da sing gender based violence civil society singi ningtam sing namthaduna thamba custody de onai bamadi human right defenders sing mungak pi sinbi na bagi matana wapam ka pathonaki Mipamadura malem gi leba mangana apaspa gi matana wapam ka pathoraki apaspa gi matana wapam sing bukhalaki lebak sing adudi Germany US Norway Belgium amasu Pakistani Germany na India government na Armed Forces Special Power Act asi revise tawbigi wapam leibra haiba wang singhaki US ki mekedi su India government na leba aduda accountability amasum justice promote tawnabi dam Armed Forces Special Power Act sizinaki bani haiba kangi adubu hairibi ek asina kaya yamna asumbagi damak thabak tawribagi haibadudi nainani ngai hoi Sapmana na Norway Pakistan amasum Belgium na su apaspagi matang na tuan buwang sing hanglaki haina sapundoki Amaromdana Barak Turel mathakta saba rally bridge tek tharakpadagi mi lalhandre ngasei kangkhong taragni panba cement pik thana hapa truck ama lan khraba matung Senapati district ki Purul police station ki jurisdiction manung sanba Bishokhul Barak Turel gi mathakta saba valley bridge ama kon tharaktuna tek tharakpadagi police na khudaktagi thongasida makhatana miyoyamata lanthok lansin ton kidre cement prakpatrak ado Dimapur romdagi laklaga Purul tamna salibani truck asi lan khibaga thong asi kon tharaktuna tek tharak pa horak labasu mi amata aso open yaw khide hairi ado menamo thawdo si thokraba matungna makata na thoninga thangtok sing tholaktana ba police ki mekedi gi khutakta athingma thamkhibani hairi ado menamo thong asi thingjin khibana namai jo village lamlaki lai sing yeng ba sakhiba mi yoisinga halakpada khudong sa taba mayuk nari so hairi Makasa tarak poina to papawmana IPS ki headmaster gi thawong kandem tarakli salibase si gi August thada masana masabu transgender mani haina masak tak sabaga loinana Imphal Public School IPS ki authority ni suya bibaga loinana oza gi sinpham matam kra thabuk to horoklaba matung ikhang khauna tha si gi taraga marida school si gi headmaster na transgender daya tawrembu ma ki kada koksilba matung ma ki gender da atamna na singnaba manu mongna private part phabu phuthoktuna tabada nungairabda bohi wata ka sisinaduna satakiba thawong ado akan mamongna kanem tawi haina
lamyan irabot Memorials Integrated Trust LIMIT gi President Thongam Malemngan Mamadi Publicity Secretary Hais Anjana ani na puno khuyek pi duna thadorak ba sirol amana phongdurakli asigumba yamna luza da thawong sathana bagi dama transgender amabu school adu ki oja oina thabak khalibra masigi lisa da sidi human right po khongawna bani haina lawdaba ngamloi daya tawremna tawriba awaba si transgender khudimak tawbuga sapmane maram sina horakliba direct laisu hoiraba thabak thijari belamna masigi transgender community singdari thawdo sina ningana ba yabi asoba lambi amu hele maram aduna siguma thawong sima khatana sa tharakna bagidama lamna masida thabak toriba CSO NGO mari tuan ba CBO sing kusamnaduna amatu oin education sector transgender community ki oina ahin miyeng thambina education minister mari director da ayiba sirol amasu tharagani haidi makasa tharak poina to papawmna Rahul Gandhi na Bharat Jodo Yatra khongsata actor sing bu nek tunu yaholi BJP Congress ki hanagi President Rahul Gandhi na lusing nu saliba Bharat Jodo Yatra ge khongsata leba sigi miyam na pungning hena salakna bagi pandam da leba sigi maming leiraba actor kayabu CLP dunu nek laga khongsat asita yaholi haina BJP na maral shirak pagloina na Rahul Gandhi ki khongsat asina BJP bu kaidonungda maithiba piba ngamlo haidi Union Minister Narendra Rane ki masana pa Rane na phungdo khibada Rahul Gandhi na ma ki khongsat asibu miyam na yamna pam amadi pungning thakot pa khongsat am oina uhonna na bukhona bada makhal makha kya gi pamboi sing sijinari madugi manung da actor sing nek laga ma ki nak yeta satlan ba asi so amani actor amatana nung sara kaidanung da sangna satning manati adumena Rahul Gandhi na paisa pi raga nek pamaram na makhoi bu khongsat aduda saruk yari bani masidi angang masana phambak thak sanaba lila amagumani Rahul Gandhi na tawriba khudima aikoina hotrong honu ui hairi BJP ki National Information and Technology Department ki in charge Amit Malbia na phungdo khibada Rahul Gandhi ki Bharat Jodo Yatra khongsat asida actor kya saruk yarakpa sina maram oiraga na kya gi pungning singsin ba moidi adubu leba sigi na singna khangjin gadabadi actor sing adu Rahul Gandhi ki khongsat asida mapukning peladuna harau khibanati Rahul Gandhi na khunek ta CLP duna makoi bu yohan bani Maki khongsat asida Congress lusing bakara natana miyamna saruk yaningdi haibisi mayek singla bu wafamni haidi amaramda Maharashtra Pradesh Congress Committee ki General Secretary Sajin Sawana BJP ki wafam adubu akan mamongna yaningdaba phongdokhi baga loinana power paina bu khona bada makhoina yamlaba senpam sijina duna MLA sing leibi gi thabak sathariba dugumna Congress na tawde haibisi lebak miyamna hena khangnar bu wafam amani Congress ki hanagi President Rahul Gandhi na lusing nu saliba khongsat asi leba asibu nungsi jaba madi amatu oiba India samgot pam ngaktani haiden su pausna phungdurakli makasa tharak poina to papawna Manipur railway yorakpura nahali sing tararum thabak phangani Manoranjan Kumar Manipur railway yorakpa matamda warehouse tara gnitu phawba lingduna state asigi thabak phangdaba nahali sing tararum ni thabak piba ngamlagani haina BRM GSA's Bharatiya Railway Amal Godam Samrik Sangha ki National In Charge Manoranjan Kumar Paswana phungdokre Manoranjan Kumar Paswana wafam singa si Nambol Bazara BRM GSA's ki branch office am hangdokpa ki thoramda phungdokhibani thoram madu chief guest ki role period na Manoranjan Kumar Paswan hai British na India da lairing matamdagi Indian Railway si laireklabani ngalingi matamdagi laireklaba railway si housing transformation tawduna ahoma kya purakli Malemgi khwaidigi chawba railway network singi manungda sanduna ngasidi masitigi asoba renew lakle Indian railway system asi house mai park river si the railway mal godam singda thabak suriba worker singi asoba thawdangle leba sigi railway worker lak mapan hena BRM GSA's the yauri mang hai athuba matamda Manipur amasum Myanmar border railway yorok lagani masina awang pu state singda phawgadoribini railway hek yorok pu Manipur railway godam tara gani phawba lingduna mili sing tararomdi thabak piba ngamlagani BRM GSA's asileba sigi khwaidigi chawba masum active oina railway mal godam singda thabak toribi singmi singi union amani Manipur railway yorakpaga godam singda thabak tobi khudong chaba phangna balamna masigi miyamna union asida register tawbiu Manipur union asigi masama hangdokpa ngambas yamna nungai bakwe branch office asi lairabani na state asida union gi asigi thabak thoram sing khomang saksina thabak ngamlagani haina Manoranjana phongdokhi BRM GSA's Manipur gi president Laisram Ananda na hai leba asida COVID-19 laisat mayona khiba war ba matamda Indian railway gi mal godam na thabak tori ba workers sing na asoba thawgang lokhi
India government na workers sing na lokiba thaudang adu bukhang biduna workers gi yaifana bill ama pass tawdori Manipur railway yorokpa matamna lamdam sigi na singna munsi amasum sardar gi post o yauna labor gi thabak lorakani masi lamdam sigi na singna talawadi khudong sa phangadori bising si lemna mangani BRMGSES ta register tawning mamasum akupa morol khangning bising union sigi nambol branch laktuna tanabiyo haina su anandana appeal tawken su paushna makatari atopa pawmana naharol thawnang pauksi digi sanhuran bahum phari Namal Police Station lokalakpa FIR amaga mari lainana ngasi Bisnupur ASP gi supervision makara Namal Police amasum Bisnupur commando gi apunba combined force amana garba puriwi san amomama huralaba matung hato laga yonthokibaga mari lainana miyehum phakat rari press ta phangwa pawgi matung inadi pharaba miyesing adudi Poising tera makong makalekai digi warepam nawba Elias Arun sei kuntrag bitu apakpa ibo so bolekai simakta digi wahengmam dorendro Elias bungsa sei kuntrag bitu apakpa kalama sum lelong horibi makalekai samuruk makadigi MD Burhan Udin Elias Jeba Khan sei kuntrag amri apakpa MD Khiraudin Khan kawi thaudo sigi main accused oiriba English singani ga tarada KCP ki member oina fakiba lelong horibi makalekai samuruk wangmadigi MD Pirol Elias Piru Khan se kuntragatru apoko lekitarabi MD Apu Khan hausi pawpa phaba ngamdana ledi marksu athupu matamna pharagani so haidi loisilakpo oina sports ki pawkatang myam thamjaram ge Messi gi Argentina Saudi Arabia da maithire hanadagi masak muna khangwidaba Saudi Arabia na yamna masak thongna ni su hapta gol handokpa ngamkibadugi mateng ngasi Lionel Messi gi Argentina bu aniyamada maithiba piduna World Cup ki puari da khwaidagi sauna ningba kainingai oiba maithiba pikibisingi manungda ama ohenkhre makpu phangba ngamhandriba amata ngairaba asoba trophy oiba sisu phangnabagi damak makki mangarak suba masum aroiba honaba sida sei kuntraga manga pharaba misina lakshinbagi masanada sanakhiba ahanba hap amada tara suba minita penalty kick to goal sanki hap asidama amasum Lotero Martinez na goal ahum sankiba dusu offside tai haiduna pikidaba uba phangki Ghana gi matungna tournament sid anisuba rank khwaidagi nemba team oiriba Saudi Arabia na anisuba hapki sanaba horakpada tongan saglona ma sanarikhiba masum yam khraba crowd lising marfugani panga subnagi taragani thuki mamang Argentina gi defense ta lanchinduna sanaba horaki ahanbada Saleh Al Shiharina nipugani pan suba minita anemba short ama kauksinduna equalizer toki matung tabda Saudi fencing phawa haza handanaba Salem Al Dawasarina yankhai gomdoi suba minita penalty area gi masindagi fazaraba short ama calling kauduna goal sanduna Argentina amasum Messi bu group C opener sida poklaga lehenki Saudi Arabia na aniyamada mangjin thakraba matungda ball ningthijana paiduna sanarabasu Argentina na makoigi taruk suba World Cup sanariba oiragasu mamangda amukta opening game ama mai pakpadi ngamkhidreba Green Falcons ki defense line phaujinduna sangmangkide Argentina gi thainadagi tawduna lakliba horaba madi langlaba khonjeldu makoigi team gi thauna hapnaba ngamkhai lalaga laknakhiba Saudi lising kharagi langbi khonjelduna Manakhibaga loinana game hawbudagi loiba phawbudu Lusail Stadium da top mogongi atmosphere amada sanaki kariguma Messi na Diego Maradona gi World Cup yumda puraktuna make ponapam lamnamda mutnaidraba mingsa thamkiba duga man hananabgi tasengnaba khudongchaba ma lehangi hairabdi Argentina na kudakta khut hanbagi tangai phadaba leibaga loinana team animakna Mexico amasum Poland ga sanagadaba lainari Masigi result asin Argentina ki defense amasum makoi angakpa mogongda match 13 maithidana sangshilambagi lambi thadakhibagi matana hanagi wohangdu nahongna amuk hangankhre madura makhoibu Italina pairiba game 13 maithidabagi mamangi international record manganana bhonarambasu yankidre match asinasu Messi gi tournament sida maki kunsuba saruk yabra tongan World Cup marida goal sanbada ahanba Argentinian oibigi mixer amangasi thamkibadu aremba tankre Maradona khatangna World Cup ta Argentina ki game hena sanakre mana game kunga mathoi sanaramki amasum Saudi singi oina result asina English singani ga taragani pana yumbu Russia na manga 0 da masum English singani da Germany na nipan 0 da maithiba pikiba sing yauraga tournament sing horakpada lairiba makhoigi sanadraba puwari dusu namsinduna thamankre makhoigi anirak World Cup winner amasum hauji South American champions oiriba Argentina gi mayok mai pakpadu makhoigi ithil piba ngamba captain amasum midfielder Salman Al Farzana hap
taramdai hek mamangda hamstring ama taktuna sanaba tokiba adu yengluraga di hen singthani haikre Argentina gi akon ba maithiba nangkiba da July ing lising ani taraga mapana Copa America gi semi final da Brazil gi makotani makoi FIFA ranking da Saudi Arabia da gi mapam ni fugani pan ka khalaga ahum subda leiribani Argentina gi World Cup ama da makoi opening match da akon bi gi maithiba nangkiba adu ing lising ma samapan maudra da Cameroon gi mayuktani Group C gi mathangi matching da Argentina November 13 Mexico ga masum Saudi Arabia na November 13 ta Poland gi sanagani haiden spaux na fongdorakri adu hausiku ni myam paux matang selu sinjarage masum myam pun anoba update ngaminasi